Sahi khudingi pangthoktuna lakpa Hun THADOU Cultural Festival ngasi asigi oinasu Hun THADOU Cultural Festival Committee na sinduna Brigadier Thomas Ground KANGPOKPI headquarter da pangthokre. Thoramadu the Tribal Affairs Hill Minister Bungzalgen Balte Moirang SCG MLA P Sarat KANGPOKPI SCG MLA Nemcha Kipgenna athobe mitulin sing oina saruk yakhi. Ngasi asi World Health Day ni lising amaga samapan nipuni panda ahanba pangthokkiba Health Assembly na lawkiba warep amagi matung ina lising amaga samapan yangkhaidagi hauna chahi khudingi April 3 pu World Health Day haina thauram pangthoktuna lakli. Numit asina World Health Organization gi yathang amagi matung ina mipum khudingmakpu ana ayak yaudana lehenaba pandam thamduna lakli. Hairiba numit thauram asi malemgi mafam kayada pangthoknabagum Imphal dasu Janims Hospital dasu Manipur gi Chief Minister na Saruk Yaduna pangthokkadauri loinana Manipur gi tongan ba district hospital singdasu pangthoknari. Ngasi numidang pung 3 taba matamda Prime Minister Narendra Modi na school gi mahiroi oja amadi mama mapa oibasinga video conference ki khuthangda PARIKSHA pe CHARCHA haiba thoramda wari sanagadauri. Hairiba thoram asida Prime Minister na exam thagadaba mahiroi singna pakhatpa yaudana matau karamna exam thagadagi haibagi matangda wafam kaya khananai nagadauri. Ngasi ayuk Prime Minister na tweet tawrakpa amada exam thagadori ba amadi oja sing mama mapa sing asi exam bu lantheng nagadauri ba lan missing ni haina irakhi. Miyam na hena sakhang narabi educationist amasu oibata natana matam sangna paugi lamda thabak tawrikhibi nupi paumi loinana Aurangabad ki Maulana Azad campus ki chairman su oiramba Dr. FATEMA Zakira ngarang laikhidre. Mahak masagi sahi marphumanga sukre. Mahak ngarang Aurangabad ki Lanai Hospital amada laikhidabani. Padma Shri gi mingthon su phangkhrabi Dr. FATEMA hanagi Union Minister oiramba laikhidraba Rafik Zakira gi loinabini. Laibak asida hauzik phawbada apunba miyoi masing crore nipan lakh humdra lising humdra teretka samri humdra marida COVID-19 dagi ngakthoknaba vaccine kapthokre haina Health Ministry na khanghalakre. Ministry asina makhatana phongdokhibada haukhiba pung kunmari asi laibak asida COVID-19 gi case masing punna miyoi lakh ama lising tara mangaga satret kuntra taruk thengnakre. Masiga tharaga hauzik phawbada laibak asida positive oiba migi masing crore amaga lakh nipan lising amaga satret marfumanga oikre. Hairiba pungkun marigi pungpham asida ministry gi maikaidagi miyoi lising yangkhai mapan ga sanipan yangkhai taruk laina asidagi phagalakre amadi miyoi satruk kuntrana laina asidagi laikhidre. Hairiba asi tharaga India gi oina sikhiba masing punna lakh ama lising humputaruka chama humdra teret oikhibaga loinana active case oina miyoi lakh nipan ga lising nipu humdoiga chamri humdra humdoi sukre.